अहानबदा मरुइबा पाउसिंग पिजरे स्टेट असिदा constitutional crisis mayuk narakta ba haying pawgi manungda suspended animation thamjilakpagi othokpa chauna leide hayeng yaudringaida anauba lengak ama semba natraga suspended animation thambad natana taragani thoishuba Manipur Legislative Assembly ase kanbang ngambagi atopa lambi leite haina veteran politician Okram Joina TOMTV da phongdorakle Manipur Merger Agreement mapung fana implement taunaba Rajya Sabha gi member Ningthauthana Chawba Leisembana Parliament da takshinkhre Khul ngaklibasing criminalized tawriba ase achumba khongthang nate haina Lok Sabha gi member Dr. Angomcha Bimol Apoijamna phongdorakle amade Manipur da thokliba constitutional crisis asigi matangda khananaba Congress ki MP Renuka Chowdhury na Lok Sabha da adjournment motion ge notice pikre